ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯃꯉꯥꯡꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯏꯆꯟ, ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤꯡꯁꯦꯜ꯫ ꯃꯌꯥꯝ, ꯋꯥꯔꯤ ꯑꯁꯤ ꯅꯔꯦꯇꯔ ꯑꯩꯍꯥꯛꯅ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯛꯂꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯂꯩꯖꯕ ꯈꯔꯅ ꯄꯦꯟꯊꯣꯛꯄ ꯇꯝꯒꯗꯕꯅꯤ꯫ ꯑꯍꯦꯟꯕ ꯀꯥ ꯍꯦꯟꯅ ꯐꯪꯅꯤꯡꯕꯒꯤ ꯈꯧꯔꯥꯡꯕꯅ ꯑꯩꯈꯣꯏꯕꯨ ꯈꯨꯗꯣꯡꯊꯤꯕ ꯐꯤꯚꯝ ꯑꯃꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄ ꯉꯝꯂꯔꯣꯏꯗꯕ ꯃꯑꯣꯡꯗ ꯑꯣꯏꯍꯜꯂꯛꯄꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯀꯥ ꯍꯦꯟꯅꯁꯨ ꯑꯄꯦꯟꯕ ꯅꯥꯏꯗꯦ꯫ ꯑꯁꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯊꯣꯏꯕ ꯑꯃꯗꯤ ꯃꯦꯝꯆꯥꯒꯤ ꯄꯨꯟꯁꯤꯗꯁꯨ ꯊꯣꯛꯂꯔꯤ꯫ ꯃꯦꯝꯆꯥ, ꯂꯥꯛꯑꯣꯅꯦ ꯁꯠ-ꯁꯠ, ꯑꯩ ꯄꯣꯠ ꯆꯩꯒ ꯂꯩꯒꯗꯕ ꯌꯥꯝ ꯋꯥꯠꯂꯤꯕꯅꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯇꯞꯈ꯭ꯔꯦ, ꯅꯨꯄꯥ ꯃꯥꯟꯖꯈꯤꯗ꯭ꯔꯦꯍꯦ꯫ ꯊꯣꯏꯕ, ꯉꯝꯗ꯭ꯔꯦꯍꯦ, ꯑꯩ ꯈꯣꯡꯁꯦ ꯊꯥꯡꯕꯒ ꯊꯣꯛꯇ꯭ꯔꯦ꯫ ꯀꯣꯏꯆꯠ ꯆꯠꯇꯅ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯑꯃꯗ ꯑꯃꯨꯛ ꯆꯠ, ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯃꯤ ꯅꯪꯕ? ꯑꯁ, ꯋꯥꯕꯅꯁꯨ ꯂꯣꯏꯔꯦꯅꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯉꯁꯥꯏꯗꯒꯤ ꯄꯨꯗꯨꯅ ꯆꯠꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯕꯨ ꯋꯥꯔꯣꯏꯗꯣꯏꯅꯣ? ꯅꯨꯄꯤ ꯅꯣꯏꯅ ꯂꯩꯕ ꯄꯥꯝꯕꯁꯦ ꯋꯥꯃꯤꯗꯀꯣ꯫ ꯑꯁꯨꯝꯅ ꯊꯣꯏꯕ ꯑꯃꯗꯤ ꯃꯦꯝꯆꯥ ꯃꯇꯩ ꯃꯅꯥꯎꯗꯨ ꯉꯥꯡꯅ ꯀꯩꯊꯦꯜ ꯑꯗꯨꯗ ꯄꯣꯠꯆꯩ ꯈꯜꯂꯤ꯫ ꯃꯦꯝꯆꯥ ꯄꯣꯠꯆꯩ ꯂꯩꯕꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏ꯫ ꯏꯃꯨꯡꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯕ ꯐꯥꯎ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯂꯩꯅꯤꯡꯕꯗꯤ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯦ꯫ ꯄꯩꯁꯥꯗꯤ ꯅꯨꯄꯥꯅ ꯄꯨꯁꯤꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯀꯔꯤꯁꯨ ꯇꯨꯡꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯅꯥꯆꯨꯡꯗꯦ꯫ ꯊꯣꯏꯕꯁꯨ ꯅꯨꯄꯤ ꯃꯋꯥ ꯏꯟꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯄꯪꯕꯅꯤ ꯍꯥꯏꯒꯗ꯭ꯔꯥ, ꯅꯨꯄꯤꯅ ꯍꯥꯏꯔꯤꯡꯈꯩ ꯌꯥꯕ, ꯍꯪꯒꯠꯅ ꯐꯥꯎꯕ ꯈꯨꯝꯕ ꯉꯝꯖꯗꯕ ꯅꯨꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯛꯁꯨ ꯃꯍꯧꯁꯥꯒꯨꯝ ꯀꯩꯊꯦꯜꯗ ꯄꯣꯠꯆꯩ ꯂꯩꯕ ꯆꯠꯄ ꯅꯨꯃꯤꯠꯅꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯁꯅꯥꯒꯤ ꯐꯖꯔꯕ ꯂꯤꯛ ꯑꯃ ꯃꯦꯝꯆꯥꯅ ꯄꯣꯠꯐꯝ ꯑꯃꯗ ꯎꯔꯝꯃꯤ꯫ ꯁꯅꯥꯒꯤ ꯃꯆꯨꯒꯤ ꯑꯣꯏꯕꯇꯁꯨ ꯅꯠꯇꯅ ꯂꯤꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯇꯦꯡꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯀꯌꯥ, ꯃꯌꯦꯛ ꯀꯌꯥ ꯑꯣꯏꯅ ꯍꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯜ ꯃꯆꯨ ꯀꯌꯥꯒꯤ ꯇꯝꯐꯥꯒꯤ ꯅꯨꯡ ꯑꯗꯨꯅꯁꯨ ꯂꯤꯛ ꯑꯗꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯪꯅ ꯉꯥꯜꯍꯜꯂꯝꯃꯤ꯫ ꯃꯦꯝꯆꯥ ꯂꯤꯛ ꯑꯗꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯊꯃꯣꯏꯗ ꯄꯥꯊꯣꯛꯄ ꯃꯈꯩ ꯄꯥꯝꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯃꯥꯒꯤ ꯑꯣꯏꯅꯤꯡꯂꯗꯨꯅ ꯊꯣꯏꯕꯗ ꯂꯩꯕꯤꯅꯕ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯈꯨꯠꯇ ꯁꯦꯜ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯗꯨ ꯐꯅ ꯍꯥꯏꯔꯕꯁꯨ ꯃꯦꯝꯆꯥ ꯂꯤꯛ ꯑꯗꯨ ꯄꯥꯝꯃꯟꯈꯤꯕꯗꯨꯅ ꯂꯩꯕꯤꯅꯕ ꯁꯨꯝ ꯒ꯭ꯔꯤ ꯇꯛꯁꯤꯜꯂꯛꯈꯤ꯫ ꯃꯌꯥꯝꯒꯤ ꯄꯣꯠꯐꯝ ꯃꯃꯥꯡ ꯑꯗꯨꯗ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯁꯨ ꯍꯧꯔꯛꯈꯤ꯫ ꯃꯦꯝꯆꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯃꯤꯌꯥꯝꯃꯥꯡ ꯑꯗꯨꯗ ꯀꯞꯄ ꯍꯧꯔꯛꯄ ꯑꯗꯨꯗꯗꯤ ꯊꯣꯏꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯕꯛꯀꯤ ꯁꯦꯜ ꯍꯦꯛ ꯐꯪꯕꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯂꯩꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤ꯫ ꯃꯗꯨꯗ ꯃꯦꯝꯆꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯗ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯝꯕ ꯑꯗꯨ ꯃꯦꯝꯆꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤ꯫ ꯃꯦꯝꯆꯥ, ꯀꯔꯤꯅꯣ ꯇꯧꯔꯝꯃꯤꯁꯤꯗꯤ? ꯍꯨꯔꯥꯟꯕ ꯆꯪꯂ ꯃꯥꯜꯂꯤꯅꯦ꯫ ꯑꯁ, ꯁꯅꯥ, ꯑꯩꯒꯤ ꯁꯅꯥ ꯂꯤꯛꯀꯣꯟꯗꯤ ꯃꯥꯡꯉꯤꯗꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯠꯆꯩꯒꯤ ꯈꯥꯎꯁꯤꯡ ꯑꯗꯨ ꯂꯪꯊꯣꯛꯂꯝꯂꯒ ꯄꯥꯈꯠꯇꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯃꯥꯒꯤ ꯁꯅꯥ ꯂꯤꯛꯀꯣꯟꯁꯤꯡ ꯑꯗꯨ ꯊꯤꯕ ꯍꯥꯟꯅ ꯇꯨꯝꯐꯝ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯈꯤ꯫ ꯊꯣꯏꯕ ꯊꯣꯡꯁꯤꯡ ꯃꯄꯥꯜ ꯑꯗꯨꯗ ꯂꯦꯞꯂꯗꯨꯅ, ꯀꯔꯤꯅꯣꯅꯦ, ꯑꯩꯕꯨ ꯉꯁꯥꯏ ꯊꯣꯡꯁꯤꯕꯨ ꯐꯖꯅꯗꯤ ꯂꯣꯟꯁꯤꯜꯂꯝꯕꯅꯤꯗ꯫ ꯅꯝꯐꯨꯗ ꯃꯤꯅ ꯅꯝꯈꯥꯏꯗꯨꯅ ꯆꯪꯕꯒꯤ ꯃꯃꯤꯁꯨ ꯈꯨꯗꯝ ꯆꯥꯡꯗꯝꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯒ ꯀꯝꯗꯧꯅ ꯊꯣꯡ ꯑꯁꯤꯅ ꯍꯥꯡꯗꯣꯛꯂꯝꯂꯤꯕꯖꯥꯠꯅꯣ? ꯌꯨꯝꯊꯪꯅꯕꯁꯤꯡꯗ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕꯗ ꯃꯈꯣꯏꯁꯨ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯠꯊꯣꯛꯅꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯀꯣꯟꯅ ꯍꯪꯂꯒꯦ ꯈꯜꯂꯤꯀꯥꯟꯗ ꯃꯦꯝꯆꯥꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤ꯫ ꯇꯥꯃꯣ, ꯇꯥꯃꯣ, ꯑꯝꯇ ꯄ꯭ꯔꯞ ꯂꯥꯛꯑꯣ꯫ ꯊꯣꯏꯕ ꯍꯥꯊꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯥ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯍꯥꯟꯅ ꯊꯝꯂꯝꯕ ꯂꯩꯍꯧꯕ ꯐꯤꯕꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯆꯥꯅ ꯑꯗꯨꯃꯛ ꯍꯣꯡꯗꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯦꯝꯆꯥ, ꯇꯥꯃꯣ, ꯑꯩꯅ ꯂꯣꯏꯅ ꯐꯖꯅ ꯌꯦꯡꯂꯤ, ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯄꯣꯠꯆꯩ ꯀꯔꯤ ꯑꯃꯠꯇ ꯍꯨꯔꯥꯜꯂꯝꯗ꯭ꯔꯤ꯫ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨꯁꯨꯅꯦ, ꯃꯐꯝ ꯂꯦꯡꯗꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯑꯗꯨꯃꯛ ꯄꯥꯛꯁꯤꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯊꯣꯏꯕꯗ ꯉꯛꯅ ꯇꯝꯂꯛꯏ꯫ ꯊꯣꯏꯕꯁꯨ ꯉꯛꯆꯥꯅꯔꯗꯨꯅ
ꯈꯜꯂꯛꯈꯤ꯫ ꯍꯨꯔꯥꯟꯕ ꯆꯪꯂꯝꯂꯒꯅ ꯄꯣꯠꯆꯩꯁꯨ ꯀꯔꯤꯃꯠꯇ ꯍꯨꯔꯥꯟꯗꯅ ꯆꯠꯈꯤꯕ ꯍꯨꯔꯥꯟꯕꯁꯤꯕꯨ ꯀꯔꯤ ꯀꯔꯝꯕ ꯃꯈꯜ ꯑꯣꯏꯔꯖꯥꯠꯅꯣ? ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯀꯔꯝꯕ ꯂꯥꯡꯊꯛꯂꯤꯕꯖꯥꯠꯅꯣ? ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯦꯝꯆꯥꯅ "ꯀꯩꯅꯣ? ꯀꯔꯤ ꯑꯃꯨꯛ ꯈꯜꯂꯤꯅꯣ? ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯟꯗꯅ ꯃꯪꯗꯅ ꯂꯩꯔꯒꯦ ꯍꯥꯏꯔꯣ? ꯄꯣꯠ ꯍꯨꯔꯥꯟꯂꯝꯗ꯭ꯔꯤꯕꯁꯦ ꯐꯔꯦꯅ ꯈꯟꯗꯣꯛꯀꯦ ꯍꯥꯏꯗ꯭ꯔꯒ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯈꯥꯎ ꯃꯌꯥꯝꯗꯣ ꯑꯝꯇ ꯄꯨꯁꯟꯕꯤꯔꯣ." ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯃꯦꯝꯆꯥ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯗ ꯊꯧꯗꯥꯕꯒꯤ ꯃꯑꯣꯡ ꯋꯥꯉꯥꯡꯗꯨꯅꯇ ꯂꯥꯛꯄꯅꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯃꯁꯥꯗ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯕꯕꯨ ꯌꯥꯏ꯫ ꯃꯄꯨꯔꯣꯏꯕꯗ ꯀꯔꯝꯕ ꯐꯖꯕ ꯋꯥꯍꯩ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏ꯫ ꯑꯗꯨꯕꯨ ꯊꯣꯏꯕ ꯃꯦꯝꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯟꯖꯜꯂꯨꯗꯦ꯫ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩꯇꯦ꯫ ꯏꯆꯝ ꯆꯝꯖꯗꯅ ꯍꯩꯖꯗꯕꯒꯤ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕꯅꯤ ꯈꯟꯗꯣꯛꯇꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤ꯫ ꯊꯣꯏꯕ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤꯕ ꯈꯥꯎꯁꯤꯡ ꯑꯗꯣ ꯄꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯇꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯟꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯦꯝꯆꯥ ꯏꯐꯤꯡ ꯐꯤꯡꯅ ꯆꯥꯛꯈꯨꯝꯗꯒꯤ ꯁꯥꯎꯅ ꯊꯣꯛꯂꯛꯇꯨꯅ ꯊꯣꯏꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯈꯣꯜ ꯀꯜꯂꯞꯅ ꯍꯥꯏꯔꯛꯈꯤ꯫ "ꯀꯔꯤꯅꯣ? ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ? ꯉꯁꯥꯏꯗꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯑꯩꯅ ꯂꯥꯛꯀꯦ ꯍꯥꯏꯔꯦꯗꯅ ꯑꯃꯨꯛ ꯈꯨꯝꯂꯗꯨꯐꯥꯎ ꯁꯨꯝ ꯀꯣꯏꯀꯧ ꯂꯩꯗꯨꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯔꯛꯑꯣ." ꯊꯣꯏꯕ: "ꯍꯣꯏ, ꯑꯩꯗꯤ ꯅꯪꯕꯨ ꯑꯃꯨꯛꯇꯕꯨ ꯀꯧꯈꯤꯗꯦꯅꯦ꯫ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯔꯤꯅꯣ?" ꯃꯦꯝꯆꯥ: "ꯑꯩꯕꯨ ꯑꯉꯥꯎꯕꯤꯗꯧꯅ ꯑꯃꯨꯛ ꯇꯥꯍꯜꯂꯤ꯫ ꯇꯥꯃꯣꯅ ꯀꯧꯗꯅ ꯑꯩꯅ ꯀꯧꯏ ꯍꯦꯛꯇ ꯍꯥꯏꯔꯛꯀꯗ꯭ꯔꯣ? ꯍꯧꯖꯤꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯂꯤꯗꯨꯕꯨ ꯋꯥꯅ ꯍꯜꯂꯛꯄꯁꯤꯗ ꯆꯥ ꯒ꯭ꯂꯥꯁ ꯑꯝꯇ ꯊꯛꯀꯦ ꯇꯧꯕꯅꯤ, ꯀꯣꯏꯀꯧ ꯍꯦꯛ ꯀꯧꯋꯦꯕ." ꯊꯣꯏꯕ: "ꯏꯍꯦ, ꯀꯧꯗꯦ ꯍꯥꯏꯕꯅꯤ ꯃꯤ ꯅꯪꯕꯣ, ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ." ꯃꯦꯝꯆꯥ ꯃꯨꯟꯅ ꯑꯃꯨꯛ ꯈꯜꯂꯛꯈꯤ꯫ ꯇꯥꯃꯣꯅ ꯀꯧꯗꯦ ꯍꯥꯏꯔꯕꯅꯤꯅ ꯀꯅꯥꯅꯅꯣ ꯑꯩꯕꯨ ꯍꯧꯖꯤꯛ ꯋꯥꯏꯗ ꯀꯧꯔꯤꯗꯨꯕꯣ? ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯇꯥꯃꯣꯒꯤ ꯈꯣꯟꯖꯦꯜꯗꯤ ꯃꯥꯟꯈ꯭ꯔꯦꯗ ꯑꯩꯕꯣ꯫ ꯊꯣꯏꯕ: "ꯌꯥꯔꯁꯦ, ꯆꯠꯂꯨꯕꯒꯤꯅꯦ ꯋꯥꯕꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯄꯣꯊꯥꯖꯔꯨꯔꯣ, ꯆꯥꯗꯣ ꯑꯩ ꯂꯣꯟꯕꯤꯔꯛꯂꯒꯦ꯫ ꯆꯣ ꯅꯥꯄꯤ ꯅꯔꯣꯡꯒꯗꯣ ꯍꯣꯡꯗꯣꯛꯆꯔꯨꯔꯣ." ꯃꯦꯝꯆꯥ ꯇꯞꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯊꯣꯏꯕ ꯆꯥꯛꯁꯪꯗ ꯆꯥ ꯂꯣꯟꯅ ꯈꯜꯂꯤ꯫ ꯀꯔꯤꯅꯣꯅꯦ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯁꯤꯡꯁꯤꯕꯣ? ꯑꯁꯦꯡꯕꯇꯪ ꯇꯥꯕ ꯑꯃꯗꯤ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯑꯩꯕꯣ꯫ ꯀꯣꯛꯀ ꯉꯥꯎꯔꯦꯗ ꯑꯩ ꯃꯁꯤꯗ ꯈꯟꯕꯗ꯫ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯈꯪꯂꯝꯂꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕꯁꯤꯡ ꯑꯗꯨꯗꯤ ꯀꯅꯥꯅꯁꯨ ꯎꯕ ꯉꯝꯕ ꯅꯠꯇꯦ꯫ ꯆꯥꯗꯨ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯃꯦꯝꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗ ꯃꯦꯝꯆꯥ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯥꯏꯊꯣꯡꯗ ꯑꯀꯤꯕ ꯄꯥꯈꯠꯄꯒꯤ ꯃꯃꯤꯁꯨ ꯇꯥꯕ ꯎꯈꯤ꯫ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯍꯪꯕꯗ ꯃꯦꯝꯆꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ꯫ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯥꯁꯤꯗ ꯀꯔꯣꯝꯗꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯕ ꯃꯥꯏꯀꯩꯗꯒꯤ ꯀꯧꯕꯒꯨꯝ ꯇꯥꯔꯤꯁꯦ ꯇꯥꯃꯣꯗꯤ ꯇꯥꯗꯕ꯭ꯔꯥ? ꯀꯥꯗꯨꯗ ꯊꯣꯏꯕ ꯑꯃꯗꯤ ꯃꯦꯝꯆꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯊꯣꯏꯕꯅ ꯇꯥꯗꯦ ꯍꯥꯏꯔꯕꯁꯨ ꯃꯦꯝꯆꯥ ꯊꯥꯖꯗ꯭ꯔꯗꯨꯅ ꯅꯨꯄꯤ ꯑꯃ ꯂꯩ ꯈꯟꯗꯨꯅ ꯀꯥꯗꯨꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯊꯣꯏꯕ ꯃꯦꯝꯆꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯆꯥ ꯁꯥꯎꯅꯤꯡꯂꯗꯨꯅ ꯄꯨꯔꯛꯂꯤꯕ ꯑꯁꯥꯕ ꯃꯅꯤꯟ ꯋꯥ ꯀꯥꯔꯤꯕ ꯆꯥꯗꯨ ꯊꯣꯏꯕꯒꯤ ꯃꯈꯨꯠꯇꯒꯤ ꯂꯪꯊꯣꯛꯇꯨꯅ ꯀꯞꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯀꯥ ꯑꯁꯤꯗ ꯃꯤ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯁꯨ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯗ ꯑꯩꯕꯨ ꯀꯧꯔꯤ꯫ ꯑꯩꯅ ꯇꯥꯔꯤꯕ ꯑꯁꯨꯝꯗ ꯇꯥꯃꯣꯗꯤ ꯇꯥꯗꯕ꯭ꯔꯥ? ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯊꯣꯏꯕꯗꯤ ꯇꯁꯦꯡꯅꯃꯛ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯦꯝꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯂꯧꯁꯤꯟꯕ ꯑꯝꯇ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯦꯝꯆꯥ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯤ ꯍꯥꯏꯕ ꯆꯤꯡꯅꯔꯗꯨꯅ ꯃꯥꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯄꯥꯈꯠꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯐꯃꯨꯡꯗ ꯄꯣꯊꯥꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯗꯨꯅ ꯃꯦꯝꯆꯥꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯗꯨꯅ ꯄꯣꯊꯥꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯦꯝꯆꯥꯗꯤ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯅꯤꯡꯍꯥꯏꯗꯅ ꯇꯨꯝꯈ꯭ꯔꯕꯁꯨ ꯊꯣꯏꯕꯗꯤ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯇꯨꯝꯊꯕ ꯌꯥꯔꯝꯈꯤꯗꯦ꯫ ꯊꯣꯛꯂꯤꯕꯁꯤꯡꯁꯤ ꯀꯔꯤꯅꯣ ꯈꯟꯕꯗ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯈꯤꯗꯨꯅ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯦꯝꯆꯥ
ꯇꯨꯝꯅ ꯇꯨꯝꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯔꯣꯜ ꯂꯧꯁꯤꯟꯕ ꯉꯝꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯪꯗꯨꯅ ꯂꯩꯔꯝꯕ ꯊꯣꯏꯕ ꯃꯗꯨ ꯇꯥꯕꯗ ꯃꯁꯥꯗ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯦꯝꯆꯥꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ꯫ ꯆꯥꯛꯁꯪꯗ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯆꯩꯁꯦꯜ ꯑꯃꯗ ꯏꯁꯤꯡ ꯄꯨꯔꯛꯇꯨꯅ ꯃꯦꯝꯆꯥꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯃꯃꯥꯏꯗ ꯏꯁꯤꯡ ꯈꯤꯛꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯦꯝꯆꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯒꯨꯝꯅ ꯁꯠ ꯍꯧꯒꯠꯂꯛꯇꯨꯅ ꯑꯀꯣꯏꯕꯗ ꯑꯀꯤꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯕꯅ ꯃꯁꯥ ꯑꯗꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯪꯕꯗ ꯃꯦꯝꯆꯥꯅ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯪ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯀꯥꯁꯦ ꯏꯃꯝꯃꯝꯗꯨꯅ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯅ ꯏꯊꯟꯇ ꯂꯩꯔꯝꯃꯤ꯫ ꯇꯥꯃꯣꯕꯨ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯀꯥꯒꯤ ꯊꯣꯡ ꯑꯁꯦ ꯃꯊꯟꯇ ꯂꯥꯎꯅ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯑꯩꯅ ꯌꯦꯡꯂꯨꯕꯗ ꯑꯃꯝꯕꯅ ꯀꯔꯤꯁꯨ ꯎꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯝꯂꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯉꯁꯥꯏ ꯇꯥꯈꯤꯕ ꯅꯨꯄꯤ ꯑꯗꯨꯃꯛꯀꯤ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛ ꯀꯧꯕ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯤꯔꯕꯁꯨ ꯀꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯂꯗꯨꯅ ꯍꯪꯈꯤ꯫ ꯃꯦꯝꯆꯥ, ꯅꯪ ꯀꯅꯥꯅꯣ? ꯀꯔꯤꯒꯤ ꯑꯩꯕꯨ ꯑꯁꯨꯝꯅ ꯉꯁꯥꯏꯗꯒꯤ ꯀꯤꯍꯜꯂꯤꯕꯅꯣ? ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ? ꯑꯩ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯅꯪ ꯁꯅꯥꯒꯤ ꯄꯣꯠꯁꯛ ꯌꯥꯝꯅ ꯄꯥꯝꯕꯗꯥꯏꯅꯦ꯫ ꯂꯥꯎ, ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯣ꯫ ꯅꯪꯅ ꯑꯄꯥꯝꯕ ꯄꯤꯌꯨ ꯍꯥꯏꯕ ꯁꯅꯥ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯤꯕꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯒꯤ ꯃꯃꯥꯡꯗ ꯁꯅꯥꯒꯤ ꯐꯖꯔꯕ ꯂꯤꯛ ꯈꯨꯖꯤ ꯈꯨꯗꯣꯞ ꯂꯤꯛ ꯄꯔꯦꯡ ꯀꯌꯥ ꯑꯃ ꯎꯍꯜꯂꯛꯈꯤ꯫ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯃꯔꯛꯇ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯈꯤꯕ ꯑꯣꯏꯕꯗꯤ ꯐꯪꯈꯤꯗꯕ ꯄꯣꯠꯐꯝ ꯑꯗꯨꯗ ꯎꯔꯛꯈꯤꯕ ꯂꯤꯛ ꯑꯗꯨꯁꯨ ꯌꯥꯎꯔꯤ꯫ ꯂꯤꯛ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯃꯦꯝꯆꯥꯒꯤ ꯉꯛꯁꯝꯗ ꯁꯤꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯦꯝꯆꯥ ꯀꯤꯔꯕꯁꯨ ꯊꯃꯣꯏꯗ ꯍꯔꯥꯎꯕ ꯑꯃꯗꯤ ꯐꯥꯎꯔꯛꯈꯤ꯫ ꯃꯁꯛ ꯈꯪꯗꯕ ꯃꯨꯠꯂꯁꯨ ꯈꯪꯗꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯑꯩꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯄꯤꯔꯕꯅꯤꯅ ꯅꯪꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃ ꯄꯤꯔꯣ꯫ ꯃꯦꯝꯆꯥ, ꯅꯪꯅ ꯄꯥꯝꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯑꯗꯨꯗꯤ? ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯍꯛꯆꯥꯡꯗꯨ ꯈꯛꯇꯅꯤ꯫ ꯑꯇꯩ ꯄꯣꯠꯁꯛ ꯑꯃꯠꯇ ꯑꯩ ꯄꯥꯝꯗꯦ꯫ ꯅꯪꯒꯤ ꯍꯛꯆꯥꯡꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ꯫ ꯃꯗꯨ ꯌꯥꯔꯕꯗꯤ ꯁꯅꯥꯁꯤꯡꯁꯦ ꯅꯪꯒꯤ ꯉꯥꯛꯇ ꯑꯣꯏꯕ ꯐꯪꯂꯒꯗꯕꯅꯤ꯫ ꯋꯥꯍꯩꯁꯤꯡꯗꯣ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯃꯦꯝꯆꯥꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨꯅ ꯀꯟꯅ ꯂꯥꯛꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯪ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯊꯣꯏꯕꯗ ꯂꯤꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯅ, ꯐꯔꯁꯦ, ꯃꯀꯨ ꯃꯪꯅꯤ ꯈꯟꯗꯣꯛ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯅꯣꯡꯁꯨ ꯉꯥꯜꯂꯛꯀꯗꯧꯔꯦ, ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯗꯨꯅ ꯊꯣꯏꯕꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯦꯝꯆꯥꯗꯤ ꯐꯃꯨꯡꯗ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯆꯥꯛꯁꯪꯒꯤ ꯃꯥꯏꯀꯩꯔꯣꯝꯗꯗꯤ ꯃꯦꯝꯆꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯁꯨꯔ ꯉꯪꯕꯗꯧꯅ ꯇꯥꯈꯤ꯫ ꯊꯣꯏꯕ ꯍꯧꯒꯠꯂꯛꯂꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯗꯨꯅ ꯌꯦꯡꯕꯗ ꯃꯦꯝꯆꯥ ꯏꯁꯩ ꯉꯪꯗꯨꯅ ꯆꯥ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯅ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯃꯈꯣꯏꯅ ꯎꯔꯛꯈꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯃꯦꯝꯆꯥꯒꯤ ꯉꯛꯁꯝꯗ ꯂꯤꯛ ꯑꯃ ꯁꯤꯔꯝꯕꯗꯨꯅꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯊꯣꯏꯕꯅ ꯍꯪꯂꯨꯕꯗ ꯃꯦꯝꯆꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯁꯤꯗꯤ ꯑꯩꯒꯤ ꯍꯥꯟꯅꯗꯒꯤ ꯃꯥꯟꯅꯕ ꯁꯅꯥ ꯂꯩꯕꯅꯤ꯫ ꯀꯨꯏꯔꯦ ꯁꯤꯟꯅꯔꯨꯗꯕ꯫ ꯑꯩꯗꯤ ꯃꯁꯤꯒꯤ ꯂꯤꯛꯁꯦ ꯂꯩ ꯍꯥꯕ ꯐꯥꯎ ꯀꯥꯎꯔꯨꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯇꯅ ꯁꯤꯗꯣꯛꯏꯅꯤ꯫ ꯌꯥꯔꯤꯁꯦ, ꯆꯥ ꯊꯛꯇꯣꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯅ ꯁꯪꯒꯣꯝ ꯆꯥ ꯑꯗꯨ ꯄꯤꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯦꯝꯆꯥꯁꯨ ꯊꯛꯄ ꯍꯧꯏ꯫ ꯊꯣꯏꯕ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯁꯪꯒꯣꯝ ꯆꯥ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯐꯥꯎ ꯊꯛꯇꯕ ꯃꯦꯝꯆꯥꯅ ꯁꯪꯒꯣꯝ ꯆꯥ ꯑꯗꯨ ꯊꯛꯄꯗꯨ ꯎꯕꯗ ꯊꯣꯏꯕꯅ ꯀꯔꯤꯒꯤꯅꯣ ꯍꯪꯂꯛꯄ ꯃꯇꯝꯗ ꯃꯦꯝꯆꯥꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯅꯍꯥꯟ ꯃꯈꯩ ꯊꯛꯂꯨꯗ꯭ꯔꯕꯁꯨ ꯉꯁꯤꯗꯒꯤ ꯃꯍꯥꯎ ꯌꯦꯡꯕ ꯑꯣꯏꯅ ꯊꯛꯏꯕꯅꯤ꯫ ꯇꯥꯃꯣꯅ ꯍꯥꯎꯅ ꯊꯛꯄꯗꯨꯗ ꯑꯩꯁꯨ ꯊꯛꯅꯤꯡꯉꯛꯄ꯫ ꯃꯦꯝꯆꯥꯒꯤ ꯅꯍꯥꯟ ꯃꯈꯩ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕ ꯆꯤꯡꯅꯕ ꯑꯁꯨꯝ ꯐꯥꯎꯔꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯀꯔꯤꯅꯣ ꯑꯃꯗꯤ ꯇꯧꯔꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨ ꯊꯕꯛ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯅꯤꯡꯊꯤꯖꯅ ꯌꯨꯝꯗ ꯁꯦꯟꯅꯗꯨꯅ ꯌꯦꯡꯁꯤꯜꯂꯒꯦ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯆꯥꯗꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯃꯌꯨꯝꯗ ꯂꯩꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯌꯥꯔꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯕ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯦꯝꯆꯥꯅ ꯃꯤꯡꯁꯦꯜ ꯌꯦꯡꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯦꯖꯕꯗꯨ ꯎꯖꯕꯗ ꯃꯥꯁꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯊꯣꯏꯕ ꯃꯁꯥꯗꯣ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯦꯝꯆꯥꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯊꯅꯝꯗꯨꯅ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯕꯁꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗꯗꯤ ꯃꯦꯝꯆꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯗꯨꯃꯛ ꯇꯥꯔꯗꯨꯅ ꯂꯩꯍꯧꯏ꯫ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗꯗꯤ ꯃꯦꯝꯆꯥꯅ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯁꯤꯗꯦ꯫ ꯊꯣꯏꯕ ꯇꯞꯅ ꯀꯤꯅ ꯀꯤꯅ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯇꯥꯔꯤꯕ ꯃꯦꯝꯆꯥꯒꯤ ꯃꯃꯤ ꯑꯗꯨꯅ ꯀꯞꯇꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯤꯜꯂꯛꯄ ꯑꯣꯏꯅ ꯎꯈꯤ꯫ ꯃꯗꯨ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯄꯤꯅꯕ ꯊꯣꯏꯕꯗ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯈꯤ꯫ ꯊꯣꯏꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯁꯤꯅ ꯑꯁꯦꯡꯕ ꯃꯦꯝꯆꯥ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯦꯝꯆꯥ ꯑꯁꯤꯅ ꯀꯔꯝꯕ ꯃꯦꯝꯆꯥꯅꯣ ꯈꯟꯕꯗ ꯆꯃꯝꯅꯈꯤ꯫ ꯀꯔꯝꯕꯅ ꯑꯁꯦꯡꯕꯅꯣ ꯀꯔꯝꯕꯅ ꯁꯦꯡꯗ꯭ꯔꯤꯕꯅꯣ? ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯁꯃꯤꯟ ꯐꯪꯂꯛꯄꯗ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯂꯩꯔꯝꯂꯦ ꯁꯅꯥꯒꯤ ꯂꯤꯛ ꯁꯤꯕꯤ ꯃꯦꯝꯆꯥꯗꯨ꯫ ꯑꯁꯨꯝꯅ ꯍꯦꯛ ꯃꯤꯆꯥꯟꯅꯈꯤꯕꯒ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯄꯨꯝꯕ ꯂꯣꯏꯅ ꯒꯝ ꯂꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯥꯗꯨꯗ ꯊꯥꯎꯃꯩ ꯑꯃꯈꯛꯀꯤ ꯃꯩꯉꯥꯜꯃꯛꯇ ꯂꯩꯍꯧꯏ꯫ ꯁꯅꯥꯒꯤ ꯂꯤꯛ ꯁꯤꯕꯤ ꯃꯦꯝꯆꯥꯗꯨ ꯊꯣꯏꯕꯒꯤ ꯃꯤꯃꯥꯡꯃꯛꯇꯗ ꯃꯤꯑꯣꯏꯕꯒꯤ ꯐꯤꯕꯝ ꯃꯥꯟꯕ ꯀꯨꯆꯨ ꯃꯨꯁꯨꯛ ꯃꯨꯕ ꯑꯗꯨꯒ ꯃꯀꯣꯛꯇ ꯁꯖꯤꯗꯧꯅ ꯃꯆꯤ ꯑꯅꯤ ꯂꯣꯡꯕ ꯑꯃꯗꯤ ꯃꯃꯤꯠꯇ ꯏꯈꯦꯡꯒꯤ ꯃꯆꯨ ꯑꯣꯏꯅ ꯇꯧꯕ ꯃꯑꯣꯡꯗ ꯑꯣꯜꯂꯛꯈꯤ꯫ ꯊꯣꯏꯕ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤꯕ ꯁꯥꯔꯃꯤꯔ ꯈꯪꯗꯕ ꯑꯗꯨꯗ ꯇꯤꯉꯛ ꯀꯤꯅ ꯌꯦꯡꯕ ꯑꯗꯨꯗ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯎꯁꯤꯜꯂꯛꯄꯗ ꯇꯨꯡꯍꯟꯗꯨꯅ ꯈꯨꯗꯤ ꯊꯤꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯣꯠꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯍꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯈꯥꯕ ꯃꯤꯅꯣꯛꯇ ꯅꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯑꯃꯨꯛꯁꯨ ꯊꯣꯏꯕꯗ ꯀꯔꯦꯝꯅꯅ ꯌꯦꯡꯂꯝꯂꯒ ꯃꯃꯤꯠ ꯑꯗꯨꯗꯒꯤ ꯉꯥꯜꯂꯕ ꯃꯩꯉꯥꯜ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯦꯝꯆꯥꯒꯤ ꯁꯛꯇꯝ ꯃꯃꯤ ꯇꯥꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨ ꯊꯨꯒꯥꯏꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯊꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗꯣ꯫ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯑꯀꯥꯏꯕ ꯃꯆꯦꯠꯁꯤꯡ ꯑꯗꯨꯗ ꯊꯣꯏꯕꯅ ꯌꯦꯡꯂꯛꯄꯗ ꯃꯦꯝꯆꯥꯒꯤ ꯑꯋꯥꯕꯒꯤ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡ ꯑꯗꯨꯕꯨ ꯎꯕꯗ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯃꯥꯟꯕ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯅꯕ ꯊꯋꯥꯏ ꯀꯟꯖꯅꯕ ꯍꯣꯠꯅꯕ, ꯑꯃꯔꯣꯝꯗꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯂꯣꯏꯅꯕꯤꯅ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯍꯔ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯊꯣꯏꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ꯫ ꯃꯦꯝꯆꯥ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯣꯉꯥꯟꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃꯒꯨꯝ ꯃꯐꯝꯗ ꯀꯛꯉꯥꯎꯅꯅ ꯂꯝꯕꯤ ꯃꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯀꯞꯇꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯊꯦꯡꯅꯔꯕꯗꯤ ꯍꯥꯏꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯉꯩ ꯎ ꯑꯃꯗ ꯄꯥꯏꯔꯨꯕꯗ ꯊꯋꯥꯏ ꯄꯥꯟꯕ ꯎ ꯑꯗꯨ ꯂꯤꯛꯂꯤꯒꯤ ꯃꯨꯇ꯭ꯔꯤ ꯑꯃꯒꯨꯝ ꯑꯣꯟꯗꯨꯅ ꯀꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯈꯨꯗꯤꯡꯃꯛ ꯂꯤꯛꯂꯤ ꯑꯣꯟꯗꯨꯅ ꯃꯇꯣꯝꯇ ꯃꯊꯪ ꯀꯥꯏꯊꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯑꯃꯗꯤ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛꯇ ꯀꯟꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯦꯝꯆꯥ ꯑꯀꯤꯕꯅ ꯃꯐꯝ ꯑꯗꯨꯗ ꯀꯞꯇꯨꯅ ꯃꯄꯨꯛꯅꯤꯡꯗ ꯃꯊꯋꯥꯏ ꯀꯟꯕꯤꯅꯕ ꯂꯥꯏ ꯃꯥꯕꯨ ꯁꯣꯟꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯊꯣꯏꯕꯁꯨ ꯑꯁꯣꯝꯗ ꯍꯤꯡꯁꯥꯕ ꯑꯗꯨꯅ ꯃꯥꯕꯨ ꯍꯥꯠꯀꯗꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄ ꯑꯗꯨꯗ ꯄ꯭ꯔꯞ ꯐꯃꯨꯡꯒꯤ ꯃꯈꯥꯗ ꯆꯪꯗꯨꯅ ꯄꯥꯛꯊꯈꯤ꯫ ꯑꯗꯨꯕꯨ ꯐꯃꯨꯡꯗꯨꯁꯨ ꯍꯤꯡꯁꯥꯕ ꯑꯗꯨꯅ ꯃꯌꯥꯏꯗ ꯇꯪꯈꯥꯏ ꯈꯥꯏꯗꯔꯛꯇꯨꯅ ꯄꯥꯛꯊꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯕꯒꯤ ꯃꯅꯒꯟꯗ ꯈꯣꯠꯈꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯐꯤꯕꯝ ꯁꯣꯜꯂꯕ ꯊꯣꯏꯕ ꯍꯤꯡꯁꯥꯕꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯂꯧꯔꯕꯁꯨ ꯃꯦꯝꯆꯥꯕꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯁꯦꯡꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯜꯂꯛꯅꯕ ꯍꯥꯏꯖꯈꯤ꯫ ꯍꯤꯡꯁꯥꯕ ꯑꯗꯨꯅ ꯊꯣꯏꯕꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗꯒꯤ ꯊꯥꯡꯒꯠꯂꯒ ꯃꯤꯠꯃꯥꯡꯗ ꯊꯝꯗꯨꯅ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕ ꯃꯔꯣꯟꯗ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯍꯧꯔꯛꯈꯤ꯫ ꯍꯤꯡꯁꯥꯕꯗꯨꯒꯤ ꯍꯛꯆꯥꯡꯗꯒꯤ ꯃꯩꯔꯤꯛ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯇꯨꯅ ꯊꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈꯤ꯫ ꯊꯣꯏꯕ ꯃꯁꯥꯗꯣ ꯅꯤꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯃꯥꯏ ꯍꯛꯆꯥꯡꯒꯤ ꯀꯨꯆꯨ ꯉꯧꯔꯛꯇꯨꯅ ꯃꯃꯤꯠ ꯃꯅꯥ ꯂꯪꯈꯠꯂꯛꯇꯨꯅ ꯃꯈꯣꯡ ꯀꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯑꯃꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯑꯁꯨꯝ ꯁꯣꯛꯄ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯊꯣꯏꯕ ꯃꯁꯥꯅ ꯃꯁꯥꯒꯤ ꯁꯤꯕꯒꯤ ꯃꯤꯀꯨꯞ ꯌꯧꯔꯛꯂꯦ ꯈꯟꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯍꯤꯡꯁꯥꯕꯤ ꯑꯗꯨꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯊꯣꯏꯕꯅ ꯎꯔꯛꯈꯤ꯫
ꯂꯤꯛ ꯑꯗꯨ ꯃꯍꯥꯛꯅ ꯃꯦꯝꯁꯥꯒꯤ ꯉꯛꯁꯝꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯤꯕ ꯎꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯗꯨꯅ ꯁꯠ ꯂꯥꯎꯅ ꯂꯤꯛ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯉꯛꯁꯝꯗꯒꯤ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯊꯗꯠꯈꯤ꯫ ꯂꯤꯛ ꯑꯗꯨ ꯍꯦꯛ ꯊꯗꯠꯄꯒ ꯊꯣꯏꯕꯕꯨ ꯂꯥꯛꯇꯨꯅ ꯂꯪꯊꯣꯔꯛꯈꯤ ꯑꯃꯗꯤ ꯑꯍꯧꯕ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯃꯗ ꯌꯨꯝ ꯑꯗꯨ ꯅꯤꯟꯕ ꯃꯈꯩ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯂꯤꯛꯂꯤ ꯑꯣꯟꯗꯨꯅ ꯂꯦꯡꯗꯅ ꯂꯩꯈꯤ ꯑꯃꯗꯤ ꯂꯤꯛꯂꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯦꯝꯁꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯛꯄꯗ ꯊꯣꯏꯕ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯥ ꯆꯤꯛꯇꯨꯅ ꯍꯧꯒꯠꯂꯒ ꯃꯦꯝꯁꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯈꯤ꯫ ꯇꯟꯖꯥ ꯑꯗꯨ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯃꯦꯝꯁꯥꯕꯨ ꯆꯤꯡꯊꯣꯔꯛꯈꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯐꯃꯨꯡꯒꯤ ꯑꯇꯦꯛꯄ ꯆꯩꯈꯣꯛ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯂꯤꯛꯂꯤ ꯑꯗꯨꯒꯤ ꯃꯨꯇ꯭ꯔꯤ ꯑꯗꯨ ꯀꯟꯊꯠꯇꯨꯅ ꯊꯨꯒꯥꯏꯈꯤꯔꯝꯃꯤ꯫ ꯊꯣꯏꯕ ꯑꯃꯗꯤ ꯃꯦꯝꯁꯥꯒꯤ ꯍꯛꯆꯥꯡꯗ ꯄꯥꯏꯊꯣꯔꯛꯄ ꯂꯤꯛꯂꯤ ꯃꯆꯦꯠꯁꯤꯡꯅ ꯁꯣꯛꯄ ꯌꯥꯎꯔꯕꯁꯨ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗꯤ ꯀꯜꯍꯧꯔꯦ ꯈꯟꯗꯨꯅ ꯍꯔꯥꯎꯕꯅ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯈꯤ꯫